ꯁꯦꯝꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯗꯨꯀꯥꯟ ꯈꯔ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯣꯠꯅꯔꯒ ꯗꯨꯀꯥꯟ 5 ꯊꯥꯕ ꯑꯣꯜꯃꯣꯁ ꯂꯣꯏ 5ꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯅꯣꯏ ꯚꯔꯥꯁꯦ ꯀꯌꯥ ꯂꯧꯗꯣꯏꯅꯣꯅ ꯍꯪꯕ ꯀꯥꯟꯗ 6,000 ꯍꯥꯏꯗꯤ 1,000 ꯂꯧꯔꯒ ꯑꯃꯅ 2,000 ꯊꯥ ꯑꯃꯒꯤ ꯏꯟꯀꯝ ꯀꯥꯔꯛꯄ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯀꯥꯏꯗ ꯀꯩꯗ ꯗꯤꯄꯦꯟ ꯇꯧꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯃ ꯆꯥꯎꯈꯠꯄ ꯀꯔꯝꯕ ꯆꯥꯎꯈꯠꯄ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠꯄ ꯇ꯭ꯔꯦꯟ ꯆꯥꯎꯈꯠꯄ ꯂꯩꯔꯛ ꯈꯨꯂꯛ ꯅꯥꯜꯍꯟꯕ ꯁꯤꯒꯤ elected representative ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯁꯦ ꯃꯣꯔꯦꯜ ꯆꯥꯎꯈꯠꯍꯟꯕ ꯁꯤꯚꯤꯛ ꯁꯦꯟꯁ ꯂꯩꯍꯟꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯤꯔꯝ ꯀꯌꯥꯗ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯇꯥꯍꯟꯒꯗꯣꯔꯤꯁꯤ ꯀ꯭ꯂꯕꯅꯦꯅ ꯂꯩꯔꯒ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯃꯅꯨꯡꯁꯤꯗ ꯎꯔꯒ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯂꯩꯀꯥꯏꯗꯨ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯀ꯭ꯂꯕꯁꯤꯅꯦꯕ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯅꯦꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯕ ꯂꯩ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯀ꯭ꯂꯕ ꯄꯨꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯩꯀꯥꯏꯗꯨꯗ ꯈꯤꯇꯪ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅ ꯑꯌꯥꯝꯕ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯁꯦ ꯄꯨꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯐꯖꯅ ꯗꯦꯀꯥꯏꯗ ꯂꯧꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗꯨ ꯆꯥꯎꯈꯠꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤ ꯆꯥꯎꯈꯠꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯔꯛ ꯇꯥꯔꯒꯗꯤ ꯃꯤꯅꯕꯨ ꯆꯥꯎꯈꯠꯂꯗꯤ ꯈꯨꯗꯤꯡꯃꯛ ꯆꯥꯎꯈꯠꯀꯅꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯒꯔ ꯄꯟꯆꯥꯌꯠꯀꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯙꯥꯟꯒꯤ ꯂꯩꯔꯤꯕ elected ꯃꯦꯝꯕꯔꯁꯤꯡꯁꯦ ꯁꯤꯅ ꯊꯃꯣꯏ ꯁꯦꯡꯕ MLA ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯐꯟꯁꯤꯡꯁꯤ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯕ ꯂꯣꯀꯦꯜꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟ ꯇꯧꯔꯤꯕ ꯄꯥꯝꯕꯁꯤꯡꯗꯨꯒꯤ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯥꯏꯇ ꯂꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯄꯁꯤ ꯃꯄꯨꯡꯗ ꯁꯥꯒꯠꯂꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩ MLA ꯑꯣꯏꯔꯦ ꯚꯣꯠ ꯀꯥꯈ꯭ꯔꯦ ꯑꯩ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯦ ꯚꯣꯠ ꯀꯥꯈ꯭ꯔꯦ ꯐ꯭ꯔꯤ ꯊꯥꯗꯣꯛ ꯊꯝꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯗꯁꯨ ꯍꯪꯉꯣꯕ ꯀꯥꯎꯟꯁꯤꯂꯔꯗꯁꯨ ꯍꯪꯕꯤꯌꯣꯕ ꯆꯍꯤꯒꯤ ꯐꯟ ꯀꯌꯥ ꯂꯥꯛꯏ ꯌꯨꯝ ꯀꯌా ꯁꯥꯏ ꯌꯨꯝ ꯀꯌꯥ ꯁꯥꯗꯣꯏꯅꯣ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯕ ꯐꯣꯔꯁꯐꯨꯜ ꯑꯣꯏꯕ ꯕꯣꯗꯤ ꯑꯃꯅꯤ ꯀꯅꯥꯗꯁꯨ ꯗꯤꯄꯦꯟ ꯇꯧꯗꯕ ꯑꯗꯨꯅ ꯃꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯑꯦꯄ꯭ꯔꯣꯆꯤꯡ ꯍꯥꯏꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯑꯦꯖꯦꯟꯗꯥꯗꯨꯗ ꯆꯪꯁꯤꯜꯂꯣ ꯁꯨꯝ ꯄ꯭ꯔꯖꯥꯒꯤ ꯃꯇꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯥꯏꯗꯅ ꯂꯩꯔꯁꯨ ꯀꯥꯏꯗ ꯇꯧꯔꯛꯀꯅꯤ ꯀꯥꯏꯗꯒꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯗꯤ ꯁꯤꯟꯁꯤꯌरिꯇꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯀꯥꯟꯗꯅꯤ ꯂꯩꯕꯥꯛꯅ ꯆꯥꯎꯈꯠꯀꯗꯣꯏꯁꯦ प्रजाके पट्टवजना रिप्रेजेंटेटिव ओइबा कोइदि फुल रेस्पोंसिबिलिटी मानु सिबन माइ पैना तर पत्ते अतु नति ai सामना लाई बोले काय नि ai नि करिगि सफल मोय ai नि हेन सफल पामी पैसान चा कुमम तो पीनि एन थादन भया अदुदा तंदबि मरमदो लई अदुदि मरमदुदि लैकाइसु लैब मयामना हंबियो करिगि इन्दिलेना पछा लैकाइदो लेबा पैसा अदुदे बरनगि करिगि यामेन थादन ब्रे काउंटि करिगि ai targadi ai na kawo benga te praja na kauri ne adogi angni wang ti ko ko ni ai ni bijero e ko bibio ti bibo mea tuini put ei mangal ni ko rani warning ni ko loin mo pisa ti kara ayun yenda adong hai ya ko isama adoga
ꯀꯦꯔꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯄꯨꯜꯂꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯃꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯣ ꯃꯤꯠꯌꯦꯡ ꯃꯆꯥ ꯃꯆꯥꯗ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯔꯒ ꯑꯗꯩ MLA ꯂꯩꯀꯥꯏꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯊꯥꯗꯣꯛꯄꯤꯌꯣꯕ ꯑꯩ ꯆꯍꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ 14 years ꯆꯍꯤ 13 ꯁꯨꯔꯦ ꯇꯥꯡ ꯚꯣꯠ ꯇꯥꯔꯦ ꯆꯍꯤ 12 ꯃꯈꯥꯏ MLA ꯑꯣꯏꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯜ ꯆꯠꯁꯤꯡꯒꯤ ꯋꯥꯔꯤ ꯊꯣꯛꯈꯤ ꯂꯩꯀꯥꯏꯗ ꯁꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯄꯨꯔꯛꯏꯕ ꯑꯗꯒꯤ ꯁꯤ ꯏꯁꯤꯡ ꯏꯔꯨꯖꯐꯝꯗ ꯇꯨꯔꯦꯟ ꯀꯨꯝꯗꯨꯅ ꯂꯨꯖꯔꯝꯕ ꯍꯧꯖꯤꯛ ꯎꯔꯛꯏꯕ ꯑꯩꯈꯣꯏ ꯂꯤꯂꯣꯡꯕꯨ ꯁꯥꯃꯨꯗ ꯆꯠꯁꯤꯡ ꯀꯔꯥꯝ ꯇꯥꯏꯅꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯖꯒꯥ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯂꯤꯠ ꯇꯧꯔꯒ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯃꯣꯏ ꯈꯨꯠꯁꯝꯅꯔꯒ ꯆꯍꯤ 19ꯗꯒꯤ ꯍꯧꯅ ꯇꯧꯔꯀꯥꯟ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯀꯥꯏꯗꯣꯔꯦꯅ ꯑꯗꯩ ꯑꯩꯈꯣꯏ ꯅꯍꯥ 5-10 ꯆꯣꯡꯊꯣꯛꯑꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯗꯕꯜ ꯋꯥꯜꯅꯤ ꯂꯩꯔꯤꯁꯦ ꯕꯣꯠ ꯄꯥꯏ ꯃꯃꯥꯡ ꯑꯃ ꯁꯥꯏꯠꯇ ꯂꯩꯔꯦ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯂꯩꯔꯦ ꯑꯗꯒꯤ ꯂꯩꯔꯛꯄꯗ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯃꯗ ꯅꯨꯡꯗꯥꯡ ꯃꯄꯣꯠ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯝꯗꯦ ꯗ꯭ꯔꯦꯟ ꯃꯁꯛ ꯎꯔꯝꯗꯦ ꯉꯁꯤꯗꯤ ꯗ꯭ꯔꯦꯟ ꯇꯧꯗꯕ ꯖꯒꯥ ꯌꯥꯎꯗ꯭ꯔꯦ इवन कुंभल चिंगोंगा मायंगोंगा लेरिबा आइनबंगा लेरिबा कुंभल से अखोई नारू सिंह कुसम नरगा फाउना भयाबा कल्वर्ट सेम रे लुपा लाख होई तंग कुंभल लेरक हांगरबनेबा उजि मायंगोंगा तौरसे आबा चिंगोंगा तौरसे आबा चिंगोंगा नोइना से नों साइसना पचना उजि की एमजेस वाई थबक लाखनेबा सबदरु सादर लो मोय तो आलमन मयाम खंदिरमदि से माइनिंग होम परि आइगी मामांग लेरिबा होम परि से लाइगी परि